Hi guys, mayang ngꯁꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯕꯅꯦꯕꯀꯣ ꯑꯌꯨꯛꯇꯒꯤ. ꯍꯧꯖꯤꯛꯀꯥꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ. ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ. ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯑꯣꯏꯔꯤꯁꯦ. ꯑꯗꯨꯅ ꯈꯪꯗꯦꯗ ꯁꯨꯃꯥꯏꯅ ꯋꯥꯛꯀꯤꯡꯒ ꯈꯔ ꯆꯠꯂꯒ ꯑꯁꯪ ꯑꯃꯥꯟꯒ ꯈꯔ ꯎꯔꯀꯥꯟꯗ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂꯦꯕꯀꯣ. ꯉꯁꯤꯗꯤ ꯑꯩ ꯀ꯭ꯋꯥꯇꯔꯒꯤ ꯃꯇꯦꯛ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯦ. ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯌꯥꯝꯅ ꯄꯤꯁ ꯐꯪꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯁꯦ. ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕꯅꯦ ꯑꯗꯨꯗꯨꯒ ꯁꯥꯟꯇꯤ ꯂꯩꯕ. ꯑꯗꯣ ꯄ꯭ꯂꯦꯟ ꯄꯥꯏꯔꯕꯨꯗꯤ ꯌꯥꯗꯦꯀꯣ. ꯄ꯭ꯂꯦꯟ ꯄꯥꯏꯗ꯭ꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯟꯇꯤ ꯂꯩꯕ ꯏꯪ ꯂꯥꯎꯕ ꯃꯐꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯋꯥꯛꯀꯤꯡ ꯆꯠꯄꯅꯦ. ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯈꯪꯗꯦ ꯍꯟꯗꯛꯁꯦ. ꯃꯤꯒꯤ ꯀ꯭ꯋꯥꯇꯔꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ. ꯂꯩꯒꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯅꯦꯕꯀꯣ. ꯁꯤꯒꯤ ꯀ꯭ꯋꯥꯇꯔ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯦꯡꯁꯤꯗꯒꯤ ꯑꯃ ꯍꯥꯞꯀꯠꯂꯀꯥꯟꯗ ꯂꯩꯗꯣꯏꯅꯦꯕꯀꯣ. ꯁꯤꯒꯨꯝꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯃꯐꯝꯅꯦꯕꯀꯣ. ꯃꯣꯏꯅ ꯈꯔ ꯆꯤꯛꯅ ꯊꯝꯃꯦꯕ. ꯑꯗꯣ ꯃꯣꯏ ꯌꯥꯝ ꯗꯦꯀꯣꯔꯦꯁꯟꯒ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯇꯣ. ꯑꯗꯣ ꯃꯣꯏꯒꯤ ꯂꯩ ꯑꯃ ꯍꯦꯛꯂꯛꯑꯦ ꯃꯣꯏ ꯍꯤꯡꯒꯣꯜꯗꯒꯤ. ꯑꯗꯨꯒ ꯄꯨꯡꯗꯣꯜ ꯑꯃꯁꯨ ꯄꯥꯜꯂꯝꯃꯦꯕꯀꯣ. ꯑꯩꯅ ꯍꯦꯛꯇꯠꯂ ꯄꯨ ꯂꯥꯛꯑꯦ. ꯑꯗꯣ ꯁ꯭ꯋꯥꯏꯁꯦ ꯏꯃꯥꯟꯅꯕꯤ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝ ꯆꯠꯂꯝꯕꯅꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯠꯈꯤꯗ꯭ꯔꯦ. ꯎ ꯋꯥ ꯌꯥꯝ ꯍꯧꯋꯦ. ꯑꯗꯨꯒ ꯀ꯭ꯋꯥꯇꯔꯁꯤꯡꯁꯦ ꯃꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯦ. ꯍꯥꯏꯗꯤ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯀ꯭ꯋꯥꯇꯔ ꯐꯪꯕ ꯈꯔ ꯋꯥꯔꯤꯕꯅꯦꯕꯀꯣ. ꯁꯤꯗ ꯃꯤ 50-60 ꯁꯨꯃꯥꯏꯅ ꯂꯩꯐꯝꯅꯤ. ꯁꯤꯒꯤ ꯄꯔꯦꯡ ꯑꯅꯤꯁꯦ ꯑꯃꯠꯇ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟ ꯀ꯭ꯋꯥꯇꯔ ꯐꯪꯕ ꯌꯥꯝ ꯋꯥꯔꯦꯕꯀꯣ. ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯁꯤꯅ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯐꯝꯅꯦꯕꯀꯣ. ꯉꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯥꯄꯤꯁꯦ ꯊꯥꯔꯝꯗꯕꯅꯦ. ꯍꯟꯗꯛꯇꯤ ꯊꯥꯔꯒ ꯂꯩꯔꯝꯃꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯆꯠꯂꯦ. ꯌꯨꯝ ꯍꯜꯂꯛꯑꯦ. ꯁꯥꯌꯣꯜꯒ ꯃꯅꯥꯎꯅꯨꯄꯥꯒ ꯍꯧꯒꯠ ꯂꯩꯔꯝꯃꯦ. ꯍꯦꯚꯟꯁꯦ ꯍꯟꯗꯛ ꯊꯥ 9 ꯁꯨꯔꯦꯕꯀꯣ. ꯑꯗꯨꯅ ꯁꯥꯟꯅꯕ ꯈꯔꯗꯤ ꯍꯩꯔꯛꯑꯦ. ꯁꯥꯌꯣꯜꯅ ꯃꯦꯖꯤꯛ ꯇꯧꯔꯤꯅꯦꯅ ꯗꯣꯅꯠ ꯃꯥꯡꯍꯜꯂꯤꯅꯦꯅ ꯁꯥꯟꯅ ꯂꯩꯔꯝꯃꯤꯅꯦ ꯇꯨ. ꯍꯦꯚꯟꯅꯗꯤ ꯁꯥꯌꯣꯜ ꯌꯥꯝ ꯁꯥꯟꯅꯃꯤꯟꯅꯅꯤꯡꯉꯦꯕꯀꯣ. ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯁꯥꯌꯣꯜ ꯎꯕꯗ. ꯑꯗꯣ ꯁꯥꯌꯣꯜꯅꯗꯤ ꯃꯥꯒꯤ ꯂꯦꯡꯒꯥꯒ ꯁꯥꯟꯅꯅꯤꯡꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯍꯦꯚꯟꯒꯤꯁꯨ ꯃꯈꯨꯠ ꯌꯥꯎꯕ ꯇꯟꯖꯥꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦ. ꯑꯗꯣ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯀꯦ. ꯅꯨꯡꯁꯥꯁꯨ ꯌꯥꯏꯅ ꯏꯪꯕ꯭ꯔꯁꯨ ꯏꯪꯗꯕꯤ ꯁꯥꯕ꯭ꯔꯁꯨ ꯁꯥꯕ ꯅꯠꯇꯕꯤ ꯅꯨꯡꯁꯥ ꯌꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝ ꯄꯤꯁ ꯑꯣꯏꯌꯦ ꯋꯥꯈꯜꯁꯦ. ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯇꯧꯔꯦꯀꯣ. ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯅꯤꯅ ꯋꯥꯎꯕ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯁꯨꯝ ꯌꯥꯝ ꯇꯧꯋꯦ. ꯑꯗꯣ ꯃꯥꯏꯁꯦ ꯀꯨꯔꯣꯟ ꯍꯨꯔꯛꯑꯦꯕꯀꯣ. ꯑꯗꯨꯒ ꯋꯤꯟꯇꯔ ꯁꯤꯖꯟ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯁꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯊꯦꯡꯅꯩꯕꯀꯣ. ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯗꯣꯛꯇꯔꯗ ꯍꯪꯉꯦꯕꯀꯣ. ꯗꯣꯛꯇꯔꯗꯒ ꯆꯠꯂꯒ ꯍꯪꯉꯨꯕ ꯅꯠꯇꯦꯀꯣ. ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯑꯩ CureSkin ꯄ꯭ꯔꯗꯛ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ. ꯑꯩ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯃꯥꯏ ꯃꯤꯠ ꯇꯥꯕꯁꯦ ꯇꯧꯔꯒꯦꯀꯣ. ꯅꯨꯡꯁꯥꯒ ꯌꯥꯏꯔ ꯅꯨꯡꯉꯥꯏꯌꯦꯕꯀꯣ. ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯀꯣ. ꯑꯩꯅꯗꯤ ꯑꯗꯨꯝ ꯋꯤꯟꯇꯔ ꯆꯪꯉꯕꯅꯤꯅ ꯑꯇꯣꯞꯄ ꯁꯤꯜꯂꯒꯦ ꯀꯥꯏꯅ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯗ ꯇꯧꯔꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯐꯖꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯀꯩꯝ ꯇꯧꯔꯣꯏꯅ ꯍꯥꯏꯔꯦ. ꯃꯣꯏꯒꯤ ꯑꯦꯞꯇ ꯍꯪꯕꯅꯤꯀꯣ. ꯁꯤꯁꯦ ꯁ꯭ꯄꯦꯁꯦꯜ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯅ ꯃꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕꯤꯕ ꯑꯩꯒꯤ ꯄ꯭ꯔꯗꯛꯇꯨꯅꯦꯕꯀꯣ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯦ. ꯑꯩꯉꯣꯟꯗ CureSkin ꯑꯦꯞ ꯌꯥꯎꯕꯁꯦ ꯀꯨꯏꯔꯦ. ꯑꯩ ꯗꯤꯂꯤꯠ ꯇꯧꯗꯕꯤ ꯑꯗꯨꯝ ꯊꯝꯃꯦ. ꯍꯥꯏꯗꯤꯅꯦꯀꯣ ꯃꯣꯏꯅ ꯃꯟꯂꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤꯅꯦꯀꯣ ꯑꯗꯨꯝ ꯑꯦꯞꯇꯨꯗ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ. ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗum ꯈꯪꯍꯟꯕꯤꯌꯦꯕꯀꯣ. ꯃꯣꯏꯅ ꯑꯗꯨꯝ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯍꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯤ ꯁ꯭ꯀꯤꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯔꯝꯕ ꯆꯦꯟꯖ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯤꯟꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯉꯥꯛꯇꯅꯦꯕꯀꯣ. ꯁꯤꯗꯁꯨ ꯅꯠꯇꯦ ꯄ꯭ꯔꯣꯄꯔ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯀꯟꯖ꯭ꯌꯨꯝ ꯅꯣꯡꯃꯗ ꯏꯁꯤꯡ ꯂꯤꯇꯔ ꯀꯌꯥ ꯊꯛꯀꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯆꯥꯡꯗꯣ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯁꯨ ꯐꯣꯇꯣ ꯑꯃꯇꯪꯅꯦꯕꯀꯣ ꯆꯪꯗꯣꯏꯁꯦ. ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ. ꯑꯗꯨꯝ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯛꯑꯣ ꯍꯥꯏꯔꯅꯤ. ꯑꯗꯨꯗꯨꯒ ꯃꯣꯏꯅ AI ꯗꯤꯇꯦꯛ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯕꯗꯣ. ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯟꯅꯒꯗꯕ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯃꯣꯏꯅ ꯀꯤꯠ ꯑꯃꯗ ꯍꯥꯞꯄꯒ ꯄꯤꯕꯤꯔꯛꯀꯅꯤ. ꯀꯤꯠ ꯕꯣꯛꯁ ꯑꯃꯗ ꯄ꯭ꯔꯗꯛ 3ꯗꯒꯤ ꯇꯥꯗꯅꯗꯤ ꯄꯤꯔꯛꯀꯅꯤꯕꯀꯣ. ꯑꯩꯈꯣꯏꯗ ꯆꯥꯟꯅꯒꯗꯕ ꯉꯥꯛꯇꯅꯦꯕꯀꯣ. ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯤꯠ ꯕꯣꯛꯁꯇꯣ ꯑꯗꯨꯝ 1600 ꯁꯨꯃꯥꯏꯅ ꯄꯤꯕꯅꯦꯕꯀꯣ. ꯑꯗꯣ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯑꯩ ꯀꯣꯄꯟ ꯀꯣꯗꯁꯨ ꯑꯗꯨꯝ ꯂꯩꯕꯀꯣ. ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ. ꯀꯥꯖꯜ 100ꯁꯦ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯝ ꯂꯨꯄꯥ 100 ꯑꯗꯨꯝ ꯑꯣꯐ ꯑꯣꯏꯔꯛꯀꯅꯤꯕꯀꯣ. ꯀꯣꯃꯦꯟ ꯄꯤꯟ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇꯣ ꯌꯥꯎꯔꯕꯅꯦ. ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ. ꯉꯁꯤꯁꯦ ꯁꯥꯌꯣꯜꯒꯤ ꯄꯨꯔꯤ ꯄꯨꯕ ꯅꯨꯃꯤꯠ ꯇꯥꯏꯌꯦꯕꯀꯣ. ꯇꯟ ꯄꯨꯕ ꯅꯨꯃꯤꯠ ꯇꯥꯏꯌꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯧꯍꯜꯂꯦ. ꯁꯨꯝ ꯑꯩꯈꯣꯏ ꯃꯥ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥ ꯂꯣꯏ ꯇꯧꯔꯦ.
ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛꯀ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟꯗꯣ ꯌꯥꯗꯕꯒꯤ ꯁꯥꯌꯣꯜꯁꯦ ꯀꯤꯠꯆꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯕ꯭ꯔꯁ ꯇꯧꯔꯣꯅ ꯇꯧꯍꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯦ ꯃꯥ ꯇꯟꯗꯅꯅꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯍꯩꯅꯗꯕꯗꯣ ꯍꯥꯏꯗꯤ ꯁꯤꯟꯗꯣꯛꯄꯒꯤ ꯀꯤꯠꯆꯟꯗꯒ ꯇꯧꯕꯗꯣ ꯃꯥ ꯍꯩꯅꯖꯗꯕꯅꯦꯕ ꯍꯦꯚꯟꯗ ꯀꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯆꯥꯅꯤꯡꯕꯅ ꯈꯪꯗꯦꯗ ꯑꯩꯈꯣꯏꯅ ꯆꯤꯟꯁꯦ ꯀꯩꯅꯣꯝꯇ ꯁꯥꯏꯕ ꯌꯥꯗꯦ ꯃꯥꯅ ꯌꯦꯡꯕꯗ ꯌꯥꯝ ꯆꯥꯅꯤꯡꯕ ꯐꯥꯎꯕꯗꯣ ꯃꯇꯤꯟ ꯑꯣꯔ ꯇꯥꯔꯒ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯩ ꯇꯟ ꯍꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅ ꯁꯥꯌꯣꯜꯒꯤ ꯐꯤꯔꯣꯜ ꯑꯃꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯁꯨꯗꯣꯛꯑꯝꯕꯅꯦ ꯑꯗꯣ ꯐꯧꯗꯣꯛꯄꯤꯔꯦ ꯁꯨꯝ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯁꯦꯠꯅꯕꯗꯣ ꯑꯗꯨꯝꯕ ꯉꯥꯛꯇꯅꯤꯗ ꯍꯦꯚꯟꯁꯦ ꯃꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯎ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯥꯗ ꯂꯩꯒꯦ ꯍꯥꯏꯗꯣꯏꯕ ꯑꯩꯅ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯗꯣꯏꯕ ꯏꯃꯨꯡꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯕꯗꯣ ꯃꯤ ꯑꯃ ꯃꯄꯥꯟ ꯊꯣꯛꯎꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯝꯃꯒ ꯑꯗꯨꯝ ꯐꯤꯒ ꯐꯧꯔꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯍꯦꯚꯟꯁꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯔ ꯈꯪꯉꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯄꯤꯛꯏꯕꯣꯏ ꯈꯟꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒ ꯄꯣꯛꯇ ꯉꯥꯏꯔꯤꯕꯣꯏꯒ ꯈꯜꯂꯤ ꯌꯦꯡꯉꯣꯅꯦ ꯍꯦꯚꯟꯁꯦ ꯊꯥ 8 ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯌꯦꯡꯉꯣ ꯈꯪꯗꯦꯗ ꯃꯇꯝꯅ ꯖꯔ ꯍꯧꯈꯤ ꯑꯗꯨꯗꯨꯒ ꯏꯔꯥꯡꯅ ꯁꯨꯡꯐꯠ ꯐꯠꯇꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯥꯏꯁꯦ ꯍꯦꯚꯟꯁꯦ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯗꯣ ꯌꯦꯡꯍꯟꯒꯦꯅ ꯑꯩꯅ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯆꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏꯅ ꯆꯥꯏꯔꯝꯃꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯆꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯍꯤꯡꯒꯣꯜ ꯁꯨꯝꯕ ꯒꯥꯔꯗꯦꯟ ꯃꯆꯥꯒ ꯄꯣꯠ ꯄꯥꯛꯅ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯁꯨꯝ ꯅꯥꯀꯨꯞꯄꯤ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯃꯨꯕꯒꯤ ꯁꯟꯗꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯐꯪꯗꯦꯕꯀꯣ ꯑꯗꯨꯒꯤ ꯐꯪꯗꯕꯗꯨꯇꯪꯅꯦ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯈꯥꯛꯑꯒ ꯈꯥꯛꯆꯜꯂ ꯊꯝꯃꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯁꯨ ꯍꯦꯛꯃꯟꯗꯅ ꯀꯥꯏꯗꯒꯤ ꯆꯥꯎꯕꯒꯤ ꯍꯦꯟꯗꯦꯗ ꯇꯣ ꯅꯥꯀꯨꯞꯄꯤꯒꯁꯦ ꯁꯤꯇꯪ ꯉꯥꯏꯔꯕꯅꯦ ꯑꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯒꯁꯦ ꯍꯦꯛꯃꯟꯗꯅ ꯇꯩꯁꯦ ꯌꯦꯡꯉꯣ ꯀꯥꯡꯁꯣꯏꯗ ꯀꯩꯗ ꯀꯣꯠꯂ ꯆꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯍꯦꯚꯟꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯝ ꯍꯔꯥꯎꯕꯅꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯒ ꯚꯤꯗꯤꯑꯣ ꯅꯝꯕꯤꯕ ꯃꯥꯅ ꯍꯔꯥꯎꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕꯗꯣ ꯑꯗꯨꯗ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯅꯤꯗꯅꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯍꯟꯕꯗꯣ ꯅꯧꯅ ꯑꯗꯨꯝ ꯀꯥꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅꯒ ꯅꯣꯛꯑꯒ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕꯁꯦ ꯌꯦꯡꯕꯗ ꯈꯪꯗꯦ ꯃꯁꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯅꯝꯕꯅꯤꯗ ꯌꯦꯡꯉꯣꯅꯦ ꯆꯥꯎꯔꯦ ꯐꯝꯕꯁꯨ ꯍꯩꯔꯦ ꯆꯥꯛꯁꯨ ꯃꯌꯥꯝ ꯆꯥꯔꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯍꯋꯥꯏ ꯄꯤꯖꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯁꯧꯒ꯭ꯔꯤ ꯄꯤꯖꯔꯦ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯍꯪꯒꯥꯝ ꯄꯤꯖꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯃꯥꯏꯅꯅꯦ ꯂꯩꯔꯤꯁꯦ ꯆꯥꯕ ꯌꯥꯝ ꯍꯩꯌꯦ ꯑꯗꯣ ꯆꯥꯛꯀ ꯅꯣꯏꯈꯥꯏꯔꯒ ꯑꯝꯇ ꯄꯤꯖꯗꯦꯕꯀꯣ ꯑꯗꯨꯝ ꯃꯄꯨꯝꯅꯦ ꯆꯥꯏꯁꯦ ꯄꯣꯝꯕꯣꯝꯁꯨ ꯍꯧꯖꯤꯛ ꯆꯠꯈꯤꯗꯣꯔꯦꯕꯀꯣ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯦꯚꯟꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯟꯁꯨ ꯐꯖꯅ ꯁꯥꯔꯦ ꯑꯗꯣ ꯄꯣꯠꯁꯦ ꯑꯔꯩꯕꯁꯦ ꯊꯥꯡꯀꯠꯂ ꯆꯨꯞꯇꯣꯏꯅꯦꯕ ꯈꯣꯡꯎꯞ ꯎꯔꯦ ꯈꯣꯡꯎꯞ ꯆꯨꯞ ꯂꯩꯔꯝꯅꯤ ꯁꯦꯟꯗꯜ ꯎꯔꯦ ꯁꯦꯟꯗꯜ ꯆꯨꯞ ꯂꯩꯔꯝꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃꯨꯛ ꯅꯝꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯗꯣ ꯅꯨꯡꯗꯥꯡ ꯇꯥꯁꯜꯂꯛꯑꯦ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕꯁꯦ ꯎꯔ ꯉꯍꯥꯟꯋꯥꯏ ꯆꯔꯨꯗ ꯁꯥꯟꯅꯕ ꯃꯇꯝꯗꯣ ꯑꯗꯨ ꯌꯧꯔꯦꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯎꯔꯒ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯏꯟꯖꯥꯡ ナꯄꯤ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ ꯅꯍꯥꯟꯈꯩ ꯍꯋꯥꯏꯒꯨꯝꯕ ꯑꯗꯨꯝ ꯆꯥꯏꯕꯀꯣ ꯉꯁꯤꯗꯤ ꯍꯪꯒꯥꯝꯒꯨꯝꯕ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯩ ꯈꯔ ꯂꯩꯁꯜꯂꯨꯒꯦꯅ ꯑꯗꯨꯝ ꯊꯣꯛꯄꯅꯦꯕꯀꯣ ꯁꯤꯅ ꯉꯁꯤꯁꯦ ꯃꯥꯔꯀꯦꯠ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯝꯃꯦꯕ ꯍꯞꯇꯥ ꯑꯝꯗ ꯑꯗꯣ ꯁꯤꯅꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯛꯑꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝꯗꯤ ꯂꯩꯔꯛꯇꯦꯗ ꯄꯥꯟꯒꯨꯝꯕ ꯀꯩ ꯂꯩꯔꯛꯑꯦ ꯁꯥꯌꯣꯜꯁꯦ ꯃꯄꯥ ꯁꯝ ꯀꯛꯄ ꯉꯥꯏꯔꯤꯅꯦ ꯁꯥꯌꯣꯜ ꯏꯕꯥꯅꯤꯗ ꯅꯨꯡꯗꯥꯡ ꯇꯥꯊꯣꯛꯈ꯭ꯔꯦ ꯉꯍꯥꯟꯈꯩ ꯅꯨꯃꯤꯠ ꯐꯠꯇꯦꯅ ꯂꯩꯕꯗ ꯉꯁꯤ ꯀꯛꯄꯒꯤ ꯑꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯩ ꯔꯥ ꯁꯤꯇꯪ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ